Sakhangdabasingna nongmai taraga humdoi gari mapan munkhre. Manipur Police na akanba warning tawkhre. May ahumdagi kuki lamhen tuhen basing amasong makoygi militant singna mitayda atamna na onsin duna sa tharakiba tamthiraba lan. Tengkang kayarak mayok na kraba laibak asige. Border town na masuwariba Moreda. Tecnopal District Police ke Subdivisional Police Officer SDPO oibada natana. More PSK Officer in charge ki thabaksu purakiba. Chingtham Anand Kumar MPS po mathau pangthoklingay da kuki militant singna lumlaga nongmay na kaptu na hatkiba masong thawdok adugi matungda more tamna sangsin kiba state forcing da ambush tawraktuna personnel ahum sogan kiba thawdok pu yaning da phongdoktuna hawrakiba miyam maraktage sakhang da basingna ngahan numidang wairam tiar gas ganani yauna nongmay taraga mathoy amasong gari mapan namduna mullaga pukhre haire thawdok asigi matang da phangba pauna haibada More the SDPO ama hatkiba amasong police party da ambush tawrakiba thawdok po yaning da phongdokkiba miyamna more tamna sangsin duna mafam adu ngaksen gani haibaga loinana numidang wairam da Imphal gi Central Jail lambida leiriba ahanba Manipur Rifles ki battalion headquarter da changsin duna nongmai sing launa ba hon rakhi haire yamlaba khoisauna raba miyamna thomjilakbada battalion headquarter asibu ngakseliba personnel singa gi marakta chauna mukna khe miyam aduna nongmay amasung maru sing launa na ba honarakpadage battalion asigi personnel khara na makoibo tankhai na ba nongmay maru yangkhairom nongthakta kapki haire MR personnel singna blank fire tawduna sakhangda ba miyoi sing adubu takthokrabaso jail lambi paringda masage mathau pangthoklamba security personnel singdage tear gas ganani yauna nongmay taraga humdoi mullaga pukhre haire police ki pauna haibada sakhangda ba singna munduna pukhiba nongmay singi manungda AK rifles nipan Magazine taraga nipan, maru chamngaga kuntraga nipan, insas rifle ama magazine ahom, maru hompo, self-loading rifle ane, magazine ane, maru nifo, tear gas gun ane, bulletproof ke tupi tarok, bulletproof plate mare, Inspector General of Police, prison gi bolero jeep ama amasong Maruti Gypsy nipan ni haire. Amarom da ahan ba Manipur Rifles ki battalion headquarter da sakhang da basing na nongmay amasong marusing law na bagi da magthomjilakiba dugi matangda Manipur Police ki social media platform da phongdoro ki bawapam amada thawong adu combined security force na akan ba mawongda ngakthokhiba nei karigumba makhata na satharak labade miyoi sing adugi mathakta chapchana khud hangani haire